ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯀꯦꯁꯣꯔꯤ ꯈꯥꯏꯗꯦꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯊꯤꯟꯕ ꯆꯠꯄꯒꯤ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ꯫ ꯏꯆꯥꯅꯨꯄꯥ ꯅꯥꯕꯒꯤ ꯌꯨꯝꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯃꯥꯁꯨ ꯂꯥꯛꯑꯦ꯫ ꯀꯗꯥꯏꯅꯣ ꯁꯦ? ꯑꯝꯇ ꯈꯣꯏꯔꯝꯃꯨꯁꯦ. ꯕꯣꯕꯣꯛꯇ ꯑꯝꯇ ꯈꯣꯏꯔꯝꯃꯨ ꯀꯃꯥꯏ ꯈꯣꯏꯔꯝꯃꯨ ꯌꯦꯡꯒꯦ. ꯆꯧꯒꯤ ꯍꯥꯏꯔꯝꯃꯨꯁꯦ. ꯆꯥꯛꯇ ꯈꯣꯏꯔꯝꯃꯨꯁꯦ. ꯆꯧꯒꯤ ꯍꯥꯏꯔꯝꯃꯨꯁꯦ. ꯐꯖꯅ ꯈꯣꯏꯔꯝꯃꯨ. ꯑꯁ ꯑꯩ ꯁꯛꯁꯤꯗꯤ ꯐꯖꯅ ꯂꯣꯏꯔꯕꯖꯥꯠꯅꯤ꯫ ꯑꯗꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯨ ꯀꯨꯏꯅ ꯅꯝꯃꯨꯗ꯭ꯔꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯆꯥꯅꯨꯄꯥꯁꯦ ꯀꯨꯏꯅꯁꯨ ꯅꯥꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯅꯝꯃꯨꯗ꯭ꯔꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯅꯦ ꯂꯧꯁꯤꯡ ꯃꯇꯝꯒ ꯑꯣꯏꯕꯒ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯨꯗ ꯑꯗꯣ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯉꯍꯥꯟꯗꯩ ꯂꯥꯛꯑꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯨ ꯃꯁꯨ ꯅꯨꯄꯥ ꯊꯤꯟꯕ ꯆꯠꯄ ꯌꯥꯎꯒꯅꯤꯅ ꯑꯩꯈꯣই ꯄꯨꯂꯞ ꯆꯠꯇꯧꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯣꯂꯤꯁꯤꯗꯤ ꯃꯅꯨꯡꯗ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯉꯥꯡꯅꯕꯗ ꯊꯕꯛ ꯑꯃꯅꯤ꯫ ꯑꯗꯩꯗꯤ ꯏꯪꯁꯨ ꯏꯪꯉꯕꯅꯤꯅ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕ ꯏꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯦ꯫ ꯍꯥꯟꯅꯕꯨꯗꯤ ꯑꯃ ꯂꯩꯕꯅꯦ ꯏꯪꯕꯅꯤꯅ ꯁꯤ ꯄꯨꯔ ꯆꯠꯂꯅꯤ꯫ Berkat. ꯎꯆꯤꯋꯥ ꯌꯧꯔꯦ꯫ ꯎꯆꯤꯋꯥꯗ ꯊꯥꯎ ꯈꯔ ꯍꯥꯟꯒꯦꯁꯦꯅ ꯉꯥꯏꯔꯤ꯫ ꯃꯤ ꯈꯔ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯅ ꯊꯥꯎ ꯍꯥꯜꯂꯒ ꯑꯃꯨꯛ ꯊꯧꯗꯔꯅꯤ꯫ ꯑꯉꯥꯡ ꯄꯤꯛꯏꯕꯅꯤꯅ ꯊꯕꯛ ꯆꯠꯄꯁꯦ ꯌꯥꯝ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯩꯌꯦꯕꯀꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯄꯨꯔꯒ ꯊꯕꯛ ꯆꯠꯄꯁꯦ ꯑꯗꯨꯒ ꯂꯥꯏꯟꯗ ꯆꯠꯄꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯤꯅꯦꯕ ꯉꯁꯥꯏ ꯏꯁꯥꯒꯤ ꯂꯅꯥꯏꯗ ꯆꯠꯆꯕꯒꯤ ꯑꯃꯨꯛ ꯈꯔ ꯐꯔꯤꯅꯦ ꯃꯥꯁꯨ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯃꯥꯒ ꯇꯨꯝꯃꯨꯔꯦ ꯆꯥꯛ ꯇꯣꯛꯑꯒ ꯆꯠꯄꯅꯤꯅ ꯇꯥꯏꯃꯤꯡꯗꯣ ꯃꯨꯟꯊꯔꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯗꯅ꯫ Yauꯗꯣꯔꯦꯅꯦ. ꯌꯦꯡꯉꯦꯅꯦ. ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯪꯁꯦ. ꯄꯨꯡ 3 ꯇꯥꯔ ꯆꯪꯁꯦ ꯍꯥꯏꯔ? ꯃꯃꯥꯡꯒꯤꯗ ꯈꯥꯝꯃꯁꯤꯔꯥ? ꯑꯁꯣꯝ ꯊꯣꯛꯑꯁꯤ. ꯌꯥꯏ. ꯌꯧꯔꯦ. धावती काय होगी 우이를 토이라 아이제 채타를 강이 자킹다 손에 이게 인간 가는 거 đây cân phao dạ ta lại cân phao hayo Dada lari kan pao hayo ba? Dada sila hawra kera. Dada sila hawra kera. Bobok kon.
Bố bố đây đấy, người gái lên đấy. Nằm cái gì? Nó vào. Ở đây chưa nằm mồi. Papa đây chưa nằm mồi ra, nằm. Sumai tawduna ngahak phammaga pung 3 tarkanda change ichanupa moi class loirakpa timing break matamda oin changjena class da disturb tawne haibagi ko aduna change yaure thinchalamani ichanupa sum leiramaga amuk chatkhibase sumaina lapnabase nungaitrasu upai leite moigi phanaba lambida chatpanina khoisu khara awaba khara khang tamni ichaga leiminadabagi awabado magi blanket ni aina purise plastic ta dum happe aduga thinjalamani Lại cắn vào cô. Phải khá quỳ ra bani. Ta thắc báo cáo nên mà tầm ra thọ. Chứ mà má phi chú trường ngầm cái năng cái chồng. Chồng. Sumai tawdana ichanupasu changhore akoisu thongdorae damna matamnina numit eka taiyebako ado ngasigidi video se matang saida loisanjarage mathanggi video da amuk thengnarasi.